ꯍꯧꯖꯤꯛꯇ ꯑꯣꯏꯕ ꯊꯥꯖꯅꯤꯡꯉꯥꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯖꯔꯤꯃꯨꯡꯃꯨꯛ ꯃꯩꯇꯩ ꯈꯨꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯌꯥꯎꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯣꯡꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯤꯟꯕ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯅꯟꯗꯣ ꯂꯨꯋꯥꯡ ꯃꯅꯤꯄꯨꯔ ꯃꯨꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯝꯕꯣꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯈꯣꯝꯕꯣꯡ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯟꯗꯣ ꯂꯨꯋꯥꯡ ꯈꯣꯝꯕꯣꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯣꯟꯖꯪꯕꯝ ꯒꯨꯅꯤ ꯂꯩꯃ ꯈꯣꯝꯕꯣꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯣꯡꯗ꯭ꯔꯝ ꯏꯕꯦꯝꯍꯜ ꯗꯦꯕꯤ ꯈꯣꯝꯕꯣꯡ ꯑꯀꯣꯏꯕ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃꯗꯤ ꯈꯣꯝꯕꯣꯡ ꯑꯀꯣꯏꯕꯒꯤ ꯌꯥꯝꯂꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯩꯅꯥ ꯂꯩꯕꯥꯛ ꯀꯤꯕꯗꯒꯤꯅꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯩꯕ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯁꯤꯡꯅ ꯖꯒꯣꯏ ꯁꯥꯕꯅꯤ ꯂꯣꯏꯅꯅ ꯀꯨꯀꯤꯖꯧ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯂꯣꯟ ꯁꯤꯟꯕꯗꯒꯤꯅꯤ ꯉꯝꯕꯅꯤ ꯆꯩꯅꯥꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯚꯥꯔꯠꯀꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯎꯍꯟꯈ꯭ꯔꯦ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯗꯒꯤ ꯆꯩꯅꯥꯅ ꯚꯥꯔꯠꯀꯤ ꯊꯥꯛ ꯋꯥꯡꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯆꯩꯅꯥꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯂꯝ ꯐꯥꯎꯕ ꯈꯣꯞꯆꯤꯜꯂꯛꯄ ꯐꯥꯎꯕ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯃꯣꯡꯒꯣꯂꯣꯏꯗ ꯐꯨꯔꯨꯞ ꯑꯣꯏꯕꯅ ꯁꯑꯣꯡ ꯁꯥꯗꯥ ꯆꯥꯛꯆꯥ ꯌꯨꯊꯛ ꯆꯩꯅꯥꯒ ꯃꯥꯟꯅꯩ ꯃꯁꯤꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯆꯩꯅꯥꯗ ꯄꯨꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯤꯡꯇꯝ ꯂꯍꯨꯂꯨꯞꯁꯤꯡꯅ ꯚꯥꯔꯠꯀꯤ ꯃꯈꯥꯗ ꯂꯩꯔꯣꯏ ꯍꯥꯏꯅ ꯚꯥꯔꯠꯇꯒꯤ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯜꯍꯧ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯚꯥꯔꯠ ꯂꯩꯉꯥꯛ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯅꯥꯒꯥꯗ ꯑꯃꯨꯛ ꯏꯟꯁꯤꯟ ꯀꯨꯀꯤꯗ ꯑꯃꯨꯛ ꯏꯟꯁꯤꯟ ꯇꯧꯗꯨꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯍꯥꯟꯕꯗ ꯅꯥꯒꯥꯗ ꯏꯟꯁꯤꯟꯕꯗꯒꯤ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯇꯥꯟꯕꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯅꯥꯒꯥ ꯂꯍꯨꯂꯨꯞ NSN IMꯒ 6 ꯐꯦꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯒ꯭ꯔꯦꯇꯔ ꯅꯥꯒꯥꯂꯦꯟ ꯁꯦꯝꯅꯕꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯗꯨꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯀꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯏꯍꯧ ꯍꯧꯈꯤ ꯂꯣꯏꯅꯅ ꯖꯨꯟ 19ꯒꯤ ꯑꯀꯟꯕ ꯏꯍꯧ ꯃꯤꯌꯥꯝꯒꯤ ꯏꯍꯧꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯤꯇꯣꯞ ꯀꯨꯀꯤꯁꯤꯡꯅꯅꯤ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯉꯝꯈꯩ ꯃꯅꯨꯡꯗꯒꯤ ꯅꯥꯒꯥꯒꯤ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯍꯥꯏꯅ ꯑꯍꯨꯝ ꯊꯣꯛꯅ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯩ ꯃꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ ꯍꯥꯏꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯜꯂꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯃꯨꯠꯄ ꯌꯥꯔꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 6 ꯁꯨꯔꯛꯂꯕ ꯂꯥꯜ ꯑꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕ ꯍꯣꯠꯅꯕꯗ DGP ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯎ ꯂꯥꯎꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯥꯜ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯊꯪ ꯅꯨꯃꯤꯠ ꯃꯦ 4ꯗ ꯍꯥꯟꯅ ꯄꯨꯂꯤꯁꯀꯤ ꯑꯃꯗꯤ CRPFꯀꯤ ꯑꯆꯧꯕ ꯐꯝ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯗꯨꯅ ꯄꯦꯟꯁꯤꯜ ꯐꯪꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯐꯝ ꯄꯤꯁꯤꯟꯈꯤ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒ ꯃꯥꯟꯅꯔꯒ ꯂꯥꯜ ꯑꯁꯤ ꯊꯣꯛꯅꯕꯒꯤ ꯃꯔꯝ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯅꯩꯅꯔꯨꯕꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯊꯣꯛꯆꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯔꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯐꯝ ꯃꯦ 18ꯗ ꯂꯧꯊꯣꯛꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯄꯥꯏꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯧꯑꯣꯡꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯊꯧꯗꯥꯗꯨꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯗꯨ ꯇꯧꯗ꯭ꯔꯦ ꯃꯗꯨꯅ ꯂꯥꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯟꯈꯠꯂꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯀꯌꯥ ꯐꯒꯠꯂꯤꯕ ꯅꯣꯡꯃꯩ ꯆꯥꯝꯃ ꯐꯥꯕꯗ ꯅꯣꯡꯃꯩ ꯃꯧꯗ꯭ꯔꯥꯗꯤ ꯇꯝꯄꯥꯛꯇꯒꯤꯅꯤ ꯃꯗꯨꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯆꯤꯡꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯅ ꯍꯨꯟꯗꯣꯛꯂꯝꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯀꯣꯍꯤꯡ ꯀꯥꯔꯕ ꯅꯣꯡꯃꯩ ꯈꯔ ꯄꯥꯏꯞ ꯑꯀꯛꯄ ꯈꯔ ꯐꯒꯠꯂꯒ ꯊꯣꯛꯏ ꯅꯣꯡꯃꯩ ꯂꯥꯛꯄꯒꯤ ꯕꯗꯅꯥꯝꯅ ꯇꯝꯄꯥꯛꯇ ꯂꯣꯏꯅ ꯄꯤꯁꯤꯜꯂꯤ ꯆꯤꯡꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯅꯣꯡꯃꯩ ꯀꯌꯥꯝ ꯌꯥꯝꯅ ꯐꯒꯠꯂꯤ ꯍꯥꯏꯕꯗꯨ RTIꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯑꯊꯤꯡꯕ ꯊꯝꯗꯨꯅ ꯌꯥꯍꯟꯗꯦ ꯃꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯕꯨ ꯃꯊꯧ ꯄꯥꯡꯊꯣꯛꯍꯟꯅꯅꯕ ꯊꯕꯛ ꯀꯔꯤꯃꯠꯇ ꯄꯥꯏꯈꯠꯇꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ
ꯑꯁꯤꯕ ꯃꯁꯤꯡ ꯌꯨꯝꯃꯩ ꯆꯥꯛꯄ ꯃꯁꯤꯡ ꯊꯤꯕ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯔꯦꯀꯣꯔꯗ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯊꯥꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯊꯧ ꯇꯧꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ DGP ꯂꯧꯊꯣꯛꯍꯟꯗꯨꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯝꯁꯤꯡ ꯑꯁꯤ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯁ꯭ꯀꯨꯜ ꯀꯨꯟ ꯍꯦꯟꯕꯒꯤ ꯃꯍꯩꯔꯣꯏ 700 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯄꯦꯟꯇꯤꯡ ꯑꯦꯟ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯕꯤꯁꯅꯨꯄꯨꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ 69 ꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯁꯦꯂꯦꯕ꯭ꯔꯦꯁꯟ 2024ꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯏꯜꯗ ꯂꯥꯏꯐ ꯀꯟꯖꯔꯕꯦꯁꯟ ꯊ꯭ꯔꯨ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯊꯤꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯄꯦꯟꯇꯤꯡ ꯑꯦꯟ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯅ ꯁꯤꯟꯗꯨꯅ ꯃꯪꯒꯣꯜ ꯉꯥꯟꯕꯤ ꯀꯣꯂꯦꯖ ꯅꯤꯡꯊꯧꯈꯣꯡꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔꯒꯤ ꯗꯤꯕꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ DFOW ꯔꯣꯃꯥꯕꯥꯏꯒꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯄꯦꯟꯇꯤꯡ ꯑꯦꯟ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯀꯦꯇꯥꯒꯣꯔꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ ꯀ꯭ꯂꯥꯁ 5ꯇꯒꯤ ꯀ꯭ꯂꯥꯁ 8 ꯐꯥꯎꯕꯅ ꯀꯦꯇꯥꯒꯣꯔꯤ A ꯀ꯭ꯂꯥꯁ 9ꯗꯒꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯅ ꯀꯦꯇꯥꯒꯣꯔꯤ B ꯑꯣꯏꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯀꯨꯟ ꯍꯦꯟꯕꯒꯤ ꯃꯍꯩꯔꯣꯏ 700 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ DFO ꯋꯥꯏꯈꯣꯝ ꯔꯣꯃꯥꯕꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯟꯈꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯎ ꯋꯥ ꯃꯦꯗꯤꯁꯅꯦꯜ ꯄ꯭ꯂꯥꯟꯅꯆꯤꯡꯕ ꯋꯥꯏꯜꯗ ꯂꯥꯏꯐꯁꯤꯡ ꯀꯝꯗꯧꯅ ꯌꯣꯛꯈꯠꯀꯅꯤ ꯑꯃꯗꯤ ꯀꯝꯗꯧꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯦꯆꯔꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯂꯕꯁꯤꯡ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯃꯨꯛ ꯀꯝꯄꯤꯇꯤꯁꯟ ꯑꯃꯨꯛ ꯇꯧꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯨꯛ ꯈꯟꯒꯠꯂꯒ ꯃꯗꯨꯒꯤ ꯑꯃꯨꯛ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯔꯨꯛ ꯌꯥꯔꯨꯒꯅꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯦꯟꯗꯔꯛꯂꯤꯕ ꯐꯨꯝꯗꯤꯁꯤꯡꯗ ꯈꯔꯁꯥ ꯍꯣꯛꯗꯤꯌꯔ ꯌꯥꯎꯕ ꯊꯦꯡꯅꯕꯤꯔꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯥꯛ ꯅꯛꯄ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯈꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯄꯦꯟꯇꯤꯡ ꯑꯦꯟ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯒꯤ ꯔꯦꯟꯖ ꯑꯣꯐꯤꯁꯔ RK ꯁꯗꯥꯅꯟꯗ ꯕꯤꯁꯅꯨꯄꯨꯔ ꯔꯦꯟꯖ ꯑꯣꯐꯤꯁꯔ ꯃꯨꯇꯨꯝ ꯅꯤꯂꯃꯅꯤ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯔꯦꯟꯖꯀꯤ ꯑꯣꯐꯤꯁꯔ ꯍꯤꯗꯥꯡꯃꯌꯨꯝ ꯒꯤꯠꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ JDUꯒꯤ MLA 5 ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯇꯧꯅꯕꯒꯤ ꯀꯦꯁ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯤꯌꯔꯤꯡ ꯆꯠꯊꯈ꯭ꯔꯦ JDUꯗꯒꯤ BJPꯗ ꯆꯪꯈꯤꯕ MLA 5ꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 10 ꯁꯦꯗ꯭ꯌꯨꯜꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯤꯌꯔꯤꯡ ꯆꯠꯊꯈ꯭ꯔꯦ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯤꯑꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯍꯤꯌꯔꯤꯡ ꯆꯠꯊꯅꯕ ꯁ꯭ꯄꯤꯀꯔꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯆꯠꯊꯕ ꯍꯧꯈꯤꯕ ꯋꯥꯌꯦꯜ ꯑꯗꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 10 ꯁꯦꯗ꯭ꯌꯨꯜꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯣꯟ ꯗꯤ ꯒ꯭ꯔꯥꯎꯟ ꯑꯣꯐ ꯗꯤꯐꯦꯛꯁꯟ ꯔꯨꯜ 1986ꯀꯤ ꯔꯨꯜ 6ꯀꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯇꯨꯅ ꯊꯥꯖꯤꯟꯈꯤꯕ MLAꯁꯤꯡ ꯑꯗꯨꯗꯤ ꯊꯥꯡꯃꯩꯕꯟ ASCꯒꯤ MLA ꯈꯨꯃꯛꯆꯝ ꯖꯣꯏꯀꯤꯁꯟ ꯑꯃꯗꯤ ꯋꯥꯡꯈꯩ ASCꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯖꯤꯔꯤꯕꯝ ASCꯒꯤ MLA ꯑꯁꯕꯎꯗꯤꯟ ꯇꯤꯄꯥꯏꯃꯨꯡ ASCꯒꯤ ꯉꯨꯔꯁꯪꯂꯨꯔ ꯁꯅꯇꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ASCꯒꯤ MLA LM ꯈꯧꯇꯦꯅꯤ ꯄꯤꯇꯤꯁꯅꯔ ꯑꯃꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯇꯣꯉꯥꯟꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ 7 MLA 5 ꯑꯁꯤꯒꯤ ꯃꯊꯛꯇ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯛꯈꯤꯕꯅꯤ MLA 5 ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯄ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ 5 ꯑꯗꯨꯗꯤ JDUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ 6-8 ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯆꯠꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯒꯦꯠ ꯅꯝꯕꯔ 1ꯗ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯃꯗ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯔꯦꯁ꯭ꯋꯔ ꯒꯣꯁ꯭ꯋꯥꯃꯤꯒꯤ ꯃꯥꯏꯀꯩꯗ ꯀꯥꯎꯟꯁꯤꯜ ꯚꯨꯄꯦꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯕꯅ ꯑꯃꯗꯤ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦ ꯐꯪꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯆꯌꯣꯜ 4ꯒꯤ ꯃꯇꯨꯡ ꯍꯤꯌꯔꯤꯡ ꯑꯃꯨꯛ ꯆꯠꯊꯅꯕ ꯁ꯭ꯄꯤꯀꯔꯅ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯑꯁꯤꯒꯤ ꯏꯪ 2022ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ 10 ꯁꯦꯗ꯭ꯌꯨꯜꯒꯤ ꯃꯅꯨꯡ ꯆꯟꯅ MLA 5 ꯑꯁꯤꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯇꯧꯕꯤꯅꯕ ꯄꯤꯇꯤꯁꯟ ꯑꯃ ꯀꯪꯒ꯭ꯔꯦꯁꯀꯤ ꯍꯔꯦꯁ꯭ꯋꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯐꯥꯏꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯑꯁꯤ ꯏꯪ 2023ꯗ ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯏꯪ 2022 ꯑꯣꯏꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯀꯦꯁ 2 ꯑꯃꯁꯨ JDUꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯅ ꯀꯦꯁ 8ꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁꯀꯤ ꯐꯥꯏꯜ ꯗꯤꯁꯤꯖꯟ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 2 ꯁꯨꯈ꯭ꯔꯦ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯒꯗꯕꯅꯤ ꯖꯥꯜ
ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯔꯛꯂꯤꯕꯁꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯖꯤꯔꯤꯕꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯖꯤꯔꯤ ꯑꯄꯨꯟꯕ ꯂꯨꯞ ꯖꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯡꯕꯨꯡ ꯃꯤꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯗꯨꯃꯛ ꯃꯤꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯅꯥꯗ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯖꯤꯔꯤꯕꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯗꯚꯣꯀꯦꯁꯤ ꯀꯃꯤꯇꯤ ꯏꯇꯥꯛ ꯖꯤꯔꯤꯕꯝ ꯐꯦꯔꯖꯣꯜ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯆꯤꯔꯣꯜ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯁꯦꯞꯇꯦꯝꯕꯔ 19 ꯑꯃꯁꯨꯡ 19 ꯃꯤꯇꯩ ꯂꯥꯜꯍꯧ ꯂꯨꯞ ꯑꯃꯅ ꯀꯨꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥ ꯆꯠꯊꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯏꯇꯥꯛꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯏꯟꯄꯤ ꯖꯤꯔꯤꯕꯝ ꯇꯃꯦꯡꯂꯣꯡ ꯑꯦꯟ ꯅꯣꯅꯦꯅꯁꯨ ꯆꯞ ꯃꯥꯟꯅꯕ ꯆꯤꯔꯣꯜ ꯑꯃ ꯊꯥ ꯑꯁꯤꯒꯤ 19 ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯁꯟꯗꯣꯛꯂꯤ꯫ ꯌꯣꯔꯦꯝꯕꯝ ꯀꯨꯂꯦꯟꯗ꯭ꯔ ꯀꯨꯜꯂꯕꯤ ꯀꯧꯕ ꯃꯤꯇꯩ ꯑꯍꯜ ꯑꯃ ꯃꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 4 ꯆꯪꯂꯛꯂꯒ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯩ ꯂꯥꯜꯍꯧꯕꯁꯤꯡꯅ ꯀꯨꯀꯤ ꯖꯧꯃꯥꯔ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄꯒꯤ ꯄꯥꯎꯗꯤ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯅ ꯃꯤꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯍꯜꯂꯛꯇ꯭ꯔꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯗꯤꯁꯤꯅ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ꯫ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯇꯩ ꯃꯤꯆꯝ ꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯗꯤꯁꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯖꯥꯜꯒꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫